Ngasisu mahausagum sana leibak story collection na mayamgidamakta nungairaba wari ama puduna laksari. Wari asigi mamingna Nupi na Ngamba Pisak. Wari asibu ibirakpina Echanbi Mangang. Hauzik mayamgi maphamda wari asi khudol tamzari. Mayam punna taminarasi. Karino Mangol gasi wairamga amada tasindraba kaino khangdine. O tabro Manungdagi nupa ama chenthorei. Kai haige imongda changlaga dum gauba yabadabu karigino amuk mapa sida koileb lepaga kauribasibo. Ngai khose nangi wachoi gado amta lairi. Kaino mangol sibu wairamga amda tasindraba haibane nangbo. Modibo mayam du yengo. Sibu mi mala aga karamdo. Yum sibu mi bulaina draba hairani haiba. Nang sumoli si uradi si hana phat loishin ba kaidauge. Namidang wairamgi waita shinba sida punna tasilage haidana tawbani. Haujikna maningda phi mayam ama niksorise. Thabok mayam sida mikup khudingi mangol waita shinba kanana ngamdoino. Kaisu khallunu si mila asu aina thokpa dawge. Adui saruk imongda changlaga pathabiroro. Jairibo mayam asidine. Aine phi suba loiraga loisilage. Hoi adudi nang phi suba loiraga loisiloko. Aine warabani pothaningabani ngasaina thabaka wana halakpasidane mangol si koi chaiga chairaga leirame ngai haktangdi ise haigatke hektawi hu hagat piruno aina dom loisiladawni matamna yadabagi khara sindok sinjin tawnabagi wani chango potharuro tamphasana changkhri bisaksu matung induna phamungda changkhri tamphasana phamungda hipki aduga Pisakna phi suba chatki. Pisak mama mapagi mathanta pokpa machani. Mapadi piklingai matamda laikhidri. Aduga mamana chahi 8 muksure laikhidaba. Tamphasanagi imongdi yamna khutlingi. Mama mapa machin manau yamna yami. Pomdamak nungayay phaba imong ngakta oina tawi. Pisakna phi suba loisilaga imong mangol amuk set chengi. Namidang wairam adumak tasinkri. Lai thomai thalaga imongda chakumda chak thongba amuk haukri. Pisakna chak thonglingai tamphasana su chakumda changlei. Tamphasana ubada pisakna hairei. Haima hogala abra nangna nungaina tumbaduda ai chakse loiraga hogdoklamlage haidana hogdoklamdrabani. Tamphasana hakam chalaga hairei. Ay aktum silubasidi ko kasi inong nungaitida. Nungthil namidang waitum siladi tawbutaba. Kayam na chi ima kubno. Natraga lumiro. Khangdi ne. Nungay pa mamay khangdi. Sagi singa loirabo nang bo. Loidri. Thonglibasini. Ngay hagdi watkini. Chaklam labra. Ko kakhara nungaitaba ni. Chak to ngantana charaga pothakragi tawbani. Hoi. Ay loisilage. Pisak chak thongkri. Nongmagi numit amani. Laikai gi ganja thakpa mayam pula punchilaga lampakta phamli. Wari sanaribani. Nisa ngauba amata yaudi. Asung wari sanabada pisakna lambida lakpadu hek uri. Makhoi mayamgi maraktaki amana hairei. Ta pisak asina nupi da nupara man amatadi. Iyumda sumana palira itay mana palira. Mathong ama khangde haine. Amana muk hairei. Khangde asina marolama. Nupi duna paisa talaga mane imong puraga leire haiba paw masu tari. Di onsina daw tali. Kaushilo uni kaino sida kaushilo. Ngaihak wari watay sanaraga sum leibi yaidana. Amana pisak ta onsilaga kauki. Uta pisak. Pisak makhoirom da onsin duna kumlai. Ay bro. Ay bako bro. Hoine nang ni ne kaurise. Somda laune. Pisak sangsilai aduga hanglai. Nakhoi mayam di labakta pulapta silaga kaidoram liba. Kaiwa khannaramina noibo. Ai kauribana kari maram leiba. Yamna thura bro shedi. Shida ngai hakda phambuni. Wari ngai haksasi. Kaino ai thabak laglibani. Noina haigadabu wada adum hairo. Ai chalage. Kaino yam thura ba haisi botabisa. Nanawai khoiga ngai hakda phamlaga neta na wari sabagi matam haulai trazalo. Shida ngai hakda phambuni. Neta na wari sasi. Adugi nate noishima. Aina chumna thoklakpa oiradi phaba thabak thoklakpa oibasida tawbani. Asi hairaga masu phamtharei.
ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥ ꯄꯤꯁꯛ ꯂꯥꯛꯏꯕ ꯊꯕꯛꯁꯤꯕꯨ ꯀꯩ ꯊꯕꯛꯅꯣ ꯑꯩꯁꯦ ꯅꯣꯡꯃ ꯈꯥꯛꯀꯤꯗ ꯍꯦꯛꯂꯨꯒꯦ ꯇꯧꯕꯅꯤ ꯏꯇꯩꯃꯒꯤꯔꯣ ꯇꯥ ꯄꯤꯁꯛꯇꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯗ ꯅꯣꯡꯃꯥꯡꯈꯥꯗꯕꯨꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯕꯨꯅꯦ ꯏꯅꯥꯎꯁꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯨꯅ ꯇꯧꯒꯗꯕꯅꯤꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯃꯥꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯄꯣꯛꯄꯤꯔꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯂꯣꯏꯅ ꯄꯣꯛꯂꯛꯏꯅꯤ ꯏꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯅꯈꯣꯏꯁꯦ ꯄꯣꯛꯂꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯍꯣꯏꯅꯦ ꯇꯥꯗꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏꯅ ꯁꯤꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯨꯕꯒꯤ ꯅꯠꯇꯦ ꯇꯧꯐꯝ ꯊꯣꯛꯄ ꯈꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯍꯣꯏꯅꯦ ꯇꯥꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯥꯗꯅ ꯂꯣꯏꯅ ꯇꯧꯔꯒ ꯏꯇꯩꯃꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏꯅꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯟꯐꯝ ꯑꯃ ꯏꯑꯣꯟ ꯑꯣꯟꯅꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯩ ꯍꯥꯏꯔ ꯍꯥꯟꯅ ꯊꯕꯛ ꯆꯠꯂꯝꯕꯗꯨ ꯆꯠꯇ꯭ꯔꯤ ꯏꯁꯥꯁꯨ ꯐꯠꯇ꯭ꯔꯤ ꯊꯕꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯈꯨꯠꯁꯨꯃꯟꯁꯨ ꯐꯪꯗ꯭ꯔꯤ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯌꯦꯡꯂꯕꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯛꯂꯦꯗꯣ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯄꯥꯝꯒ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯅ ꯇꯧꯕꯅꯤꯗ ꯃꯥꯅ ꯑꯅꯤꯃꯛ ꯍꯣꯠꯅꯔꯕꯗꯤ ꯋꯥꯁꯨ ꯋꯥꯔꯅꯤ ꯑꯗꯒꯤ ꯑꯩꯅꯁꯨ ꯌꯨꯝꯗ ꯂꯩꯔꯁꯨ ꯂꯦꯝꯖꯥ ꯆꯥꯔꯒꯗꯤ ꯂꯩꯅꯤꯡꯗꯕ ꯍꯦꯔ ꯇꯥꯗ ꯌꯨꯝꯗꯨ ꯇꯥꯗꯒꯤꯅꯤ ꯀꯩꯅꯣ ꯇꯥꯗꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯇꯥꯗ ꯍꯥꯏꯔꯛꯑꯗꯤ ꯃꯆꯤꯟꯗꯣ ꯍꯦꯛꯇ ꯊꯨꯒꯥꯏꯒꯗꯕꯅꯤꯗ ꯅꯨꯄꯤꯁꯦ ꯁꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯁꯨ ꯏꯊꯛ ꯀꯥꯔꯛꯄꯅꯤ ꯑꯃꯨꯛꯁꯨ ꯐꯨꯒꯗꯕꯅꯤꯗ ꯑꯃꯨꯛꯁꯨ ꯐꯨꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯔꯝ ꯆꯥꯗꯅ ꯐꯨꯕꯗꯤ ꯇꯧꯍꯩꯗꯦꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯄꯤꯁꯤꯡꯗꯤ ꯐꯨꯔꯣꯏꯗꯕꯅꯤ ꯅꯨꯄꯤꯗꯅꯦ ꯄꯣꯛꯄꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤꯕ ꯑꯁꯨꯝꯅ ꯃꯨꯊꯠꯄꯒꯤ ꯁꯛꯇꯤꯁꯨ ꯌꯥꯎꯏ ꯃꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯏꯃꯨꯡ ꯑꯃ ꯃꯍꯤ ꯂꯥꯡꯍꯟꯒꯦ ꯏꯪꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯁꯦ ꯌꯨꯝꯗꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯂꯒ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯌꯨꯝꯁꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯏꯕꯨꯡꯉꯣ ꯂꯦꯝꯅ ꯆꯥꯕꯁꯨ ꯇꯜꯂꯤꯅꯦ ꯂꯦꯝꯅ ꯆꯥꯕꯁꯦ ꯆꯥꯛ ꯆꯥꯈꯣꯝ ꯐꯨꯟꯗꯧ ꯃꯥꯜꯂꯤꯅꯦ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯇꯝ ꯂꯦꯜꯂꯒ ꯆꯥꯔꯝꯗꯥꯏꯗ ꯆꯥꯛ ꯄꯨꯈꯝ ꯂꯧꯈꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯁꯤꯅ ꯑꯩꯈꯣꯏꯁꯨꯅꯦ ꯇꯥꯗ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯅ ꯇꯥꯕ ꯃꯤꯁꯤꯡꯁꯤꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯛꯂꯤꯁꯤꯁꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯇꯁꯦꯡꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯦꯝꯖꯥ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯣꯏꯗ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯗ ꯅꯠꯇꯦꯀꯣ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪ ꯇꯥꯗꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ ꯇꯥꯗ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯗ ꯐꯝꯃꯨ ꯂꯦꯞꯄꯨ ꯏꯇꯩꯃꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯣꯏꯅ ꯂꯩꯔꯒ ꯂꯩꯔꯝꯅꯤꯗ ꯂꯦꯝꯅ ꯆꯥꯕ ꯇꯜꯂꯦꯗꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯔꯤꯉꯩ ꯆꯥꯛ ꯄꯨꯈꯝ ꯑꯃꯒꯤꯁꯨ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯂꯩꯔꯝꯃꯗꯤ ꯌꯦꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯅꯈꯣꯏꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄ ꯆꯠꯅꯕꯤ ꯑꯁꯤꯅꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯃꯥꯖꯀꯤ ꯃꯤꯠꯇꯗꯤ ꯈꯤꯇꯪ ꯅꯥꯔꯝꯂꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦꯅꯦ ꯑꯩꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯨꯕ ꯅꯠꯇꯦ ꯆꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯨꯕꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯨꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯂꯩꯔꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯒ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨꯗꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯕꯤꯕ ꯃꯁꯥꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯤꯑꯣꯏꯅ ꯍꯤꯡꯖꯔꯤ ꯍꯥꯏꯗꯅ ꯍꯤꯡꯂꯒ ꯁꯃꯥꯖ ꯂꯨꯝꯅꯅꯕ ꯑꯣꯏꯅ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯕꯣ ꯅꯣꯛꯄꯤꯌꯨ ꯇꯥꯗ ꯅꯨꯄꯤꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯇꯧꯕꯗꯕꯨ ꯐꯅꯦꯛ ꯐꯥꯎꯕꯗꯤ ꯁꯨꯕꯤꯔꯨꯅꯨꯀꯣ ꯇꯥꯗ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯐꯅꯦꯛ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯒ ꯂꯩꯔꯝꯂꯗꯤ ꯏꯐ ꯐꯖꯔꯔꯣꯏ ꯏꯅꯥꯎꯁꯥ ꯅꯣꯏꯒꯤꯁꯦ ꯑꯩꯅ ꯁꯥꯎꯗ꯭ꯔꯤ ꯃꯇꯤꯛ ꯅꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯉꯁꯤ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯉꯛꯄ ꯑꯃꯁꯨ ꯊꯦꯡꯅꯔꯦꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯧꯁꯤꯡꯅ ꯈꯛꯇ ꯊꯨꯒꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯊꯧ ꯂꯩꯇꯕ ꯃꯤꯋꯥ ꯉꯥꯡꯕ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯦꯗꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯊꯨꯒꯥꯏꯕꯗ ꯁꯔꯨꯛ ꯌꯥꯔꯝꯂꯦ ꯐꯔꯦ ꯏꯅꯥꯎꯁꯥ ꯑꯩꯁꯦ ꯊꯕꯛ ꯂꯥꯛꯄꯅꯤ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯈꯣꯏꯅꯦ ꯑꯁꯨꯝ ꯂꯩꯍꯧꯈꯣꯀꯣ ꯅꯈꯣꯏꯒ ꯉꯥꯏꯍꯥꯛ ꯐꯝꯂꯨꯕꯒꯤ ꯑꯩꯁꯨꯅꯦ ꯂꯧꯁꯤꯡ ꯈꯔꯗꯤ ꯍꯦꯟꯒꯠꯆꯔꯤ ꯅꯪ ꯇꯥꯗ ꯆꯠꯂꯦꯀꯣ ꯄꯤꯁꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯁꯤꯜꯂꯛꯏ ꯇꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯤꯡꯗ ꯊꯕꯛꯁꯨ ꯑꯣꯟꯊꯣꯛꯅꯔꯕꯅꯤꯅ ꯑꯉꯥꯡ ꯄꯣꯛꯄꯗꯨꯁꯨ ꯑꯣꯟꯊꯣꯛꯅꯔꯣꯗꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅ ꯅꯣꯛꯏ
Pisaksu pinglawi adubu nakaldagi tamphagi khonjalna kanni hekta lakthakre hai mahapapiya kaino nang nganglido ha asi hairaga manakta changsilli wa ngangkhriba nupadugi machinda thajingi tawraga hairi shi nangi da chinchida paklawna thajini he nang karina nang nganglido hai papi sigaijan nupa oiraga wangang sangang aduk lujadaba tuka chain he thui no ngan badagi numitabu phawba ganja ngauraga matam lelaga leiba noina sha aigi mungi maramda miwaga sungang basaradana hai nupa miwa ngangbada aikhoigi mungdadi noigumba mirem singse amata leiteni he khangledana sigaijan leibak lomnabu pokpu machanga to oina tawradana napa na mana sigi phibam yawna bathak pira iba do ngasi na khoin oliba lichat sajat ngangliba wangang sangang asigiren he na khoigum mayam sileibadagi nine mama mapa singna macha pokpagina reise macha chawrakanda mapa mama seba tawninglagdrisha nong matana mana panadi aduguma wahai amata mi amada shijinaw haidanadi karisu hairamoi chahidaba mayam thakjin chasilabani nachinda tin changaba wa mayam amasu tholai na nungsidida masakse onthokna sogaikre nupa amana muk hairi erai taima kari wang sangang do ekhoina hairi bo wadubu kari ran biawe hai wangang sangang haidi kari no ha noina ngangli bo wangang tudi nasadi yengdina noi aikhoina hairi bo wadubu kari asoibi yawge kaina haisaradana asoiba haiba bune natai matake aikhoigi imunggumba imungakta leiragadine leibakse chawkhat palomda changshilaktoiba muti mutloi adugane nakhoigumba mingakta leiradine samasya mothomaram khangdaba menman tadaba chawkhattaba samas leiraktoiba nakhoi miyam si leibadaginine hojik ta haidaba paw mayam ama tarise lambi lamjawda nupi mana mathanta ning tamjana phawba chatpa ngamjadrise nakhoina nupi amada khallibo wakhaldo nakhoigi nachal nacheda atopa nupa amada khalamlabadi nakhoi kari tawgani ha amana muk hairi o idai mana hairi shiri nupase imungda namsilaga thamaga chapu yan konduna phiju bhijam ta hondana ha nupi gi makhada leiradi samasi zawkhatpa samasa mo irakani shiro adugi wakhalondunadi kamaina chawkhatpa yani haige bisakna magi nupi bu khamjili hei yare yare law ibonga nangi punchido nungai bata oyuko afabata oyu nang sauna hairam laga tamphala I bisakna mabu yumda purai bisak thabak lakpadu chattana yumda oina hankhri yum yauraga sauriba tamphabu bisakna themjili nangbune asawbuda mukta tapthau makhoi sidine wa mayam ama hairasu wakhal tararoi haidana tadrabani moigum migi damakta nang thamo yongna saugadaba nate aikhoina da mingonda kaidraga loi saunu tapthau tampha sauna hairi makhoigi kari mathau leige mayumda mathaude amata leitrabanina migi mung thugainaba silaga leirine thabak mana amata sudana lemja charaga leiraga moina aigi imungdasu awat apaga saraktana hoise gedorage nangaina gyan tana leiraga loirine makhoina kaido ngamdoriba yum kaiba kaidaba haise nang aigi khutale makhoigi chinda leideko nangna saurido hana tapthau sauraga tongjaba kari su leitabani tampha asawba khajikti phathari magi nupada muk hairi nang surupani yade haiba amadi khanghalamana phabani angang atuna adu yawna ngangla phawba karigino nangna sum tumina leidubo haima makhoi ko anchinaraga kari kana doinone makhoi sidine phurasu nganglasu gyan tararoidabani mapunsida awabana nanglaklaba matamdo adudani makhoina gyan taraktoshi nungda ising hairaga kaisu pethora uyadabani saugana kaisu khangano makhoina ngangbadudi hamina khongmani khando hamina khongmani khando uda tare tampha asawbadu phari astumna makhoi anidi wakhal tana leiminarami adubu makhoigi matau ubada leikaigi mi makhaidi wari nungairi khara amana thina cheibasu yawi gyan daba kharana magi ngamnaba panbani haibasu tumak yawi nongthil matamni mau khara chak toklakpagi makok chungsinari tapi saki imungdudi karino pura tayonare haiwani noibo tapi sakto adumaina tawramdabani hojikti loiri nupi adugi khudombida pura tongkhremi amana muk hairi hoine laikai mi makhai adumaina loina haikhre onthoknabu sakti leikhre nupi dudi
ꯑꯗꯨꯕꯨ ꯂꯝ ꯆꯠꯄ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤ ꯍꯥꯏꯒꯦ ꯃꯥꯅ ꯂꯝ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯄꯥꯗꯨꯅ ꯌꯨꯝꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯤꯅꯤꯗꯅ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯌꯥꯝꯅ ꯐꯣꯡꯅ ꯇꯧꯔꯤꯌꯦ ꯑꯗꯨꯅꯦ ꯇꯥ ꯄꯤꯁꯛ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯁꯦ ꯂꯩꯕ ꯉꯝꯃꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯤ ꯑꯁꯤꯁꯨ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ ꯑꯣꯟꯊꯣꯛꯄ ꯃꯤ ꯃꯈꯜꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯗꯤ ꯃꯥꯏꯁꯦ ꯄꯨꯊꯣꯛꯂꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯏꯃꯨꯡꯅꯤ ꯉꯝꯅꯕ ꯃꯑꯣꯡꯗ ꯄꯥꯟꯖꯕꯅꯤ ꯅꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯨꯅꯨꯗ ꯅꯁꯥ ꯅꯁꯥꯒꯤ ꯏꯃꯨꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯥꯅꯕ ꯍꯣꯠꯅꯧ ꯑꯃꯅꯕꯨ ꯉꯝꯒꯦꯔꯥ ꯑꯃꯅꯕꯨ ꯉꯝꯒꯦꯔꯥ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯗꯅ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯅꯕ ꯄꯥꯝꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤꯁꯦ ꯃꯄꯥꯜ ꯊꯣꯛꯄ ꯍꯦꯟꯃꯟꯕ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ ꯋꯥꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯃꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯈꯣꯏꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯃꯊꯪ ꯁꯥꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯅꯤ ꯄꯤꯁꯛꯅ ꯃꯄꯥꯗꯒꯤ ꯀꯧꯔꯛꯏ ꯍꯩ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯇꯥꯔꯦ ꯇꯝꯐꯥ ꯇꯞꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯅꯦ ꯅꯣꯡꯖꯥꯕꯤꯁꯨ ꯐꯟꯅ ꯊꯣꯛꯏ ꯂꯧꯕꯨꯛꯇ ꯂꯧ ꯌꯦꯡꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯍꯜꯂꯛꯄꯗ ꯄꯣꯠꯐꯝꯗꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯨ ꯈꯔ ꯌꯦꯡꯂꯛꯁꯤ ꯍꯣꯏꯅꯦ ꯊꯣꯛꯂꯨꯁꯤ ꯉꯥ ꯌꯥꯎꯔꯝꯂꯗꯤ ꯉꯥ ꯂꯩꯔꯛꯁꯤ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯣ ꯉꯥꯏꯈꯣ ꯐꯤꯁꯦ ꯑꯝꯇ ꯁꯤꯜꯂꯛꯈꯤꯒꯦ ꯍꯣꯏ ꯇꯝꯐꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯤ ꯑꯇꯣꯞꯄ ꯑꯃ ꯏꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯇꯞꯅ ꯆꯠꯂꯤ ꯄꯤꯁꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯁꯨꯝꯅ ꯆꯠꯄꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯏꯁꯥꯁꯨ ꯐꯕ ꯋꯥꯈꯜꯁꯨ ꯏꯪꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯐꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯀꯥꯏꯅ ꯊꯥꯖꯔꯤ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯤ ꯄꯨꯟꯁꯤꯁꯦ ꯃꯤꯕꯨ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅꯦ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯑꯆꯨꯝꯕ ꯋꯥ ꯑꯃꯁꯨ ꯂꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯀꯦ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯅꯣꯛꯏ ꯄꯤꯁꯛꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯍꯣꯏ ꯑꯗꯨꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ ꯑꯗꯨꯅ ꯃꯔꯩ ꯍꯧꯔꯛꯄꯅꯤꯗꯅ ꯂꯝꯕꯤꯁꯤꯗ ꯃꯔꯩ ꯑꯃꯨꯛ ꯌꯦꯟꯅꯈꯤꯁꯦ ꯍꯥꯏꯔꯤꯔꯣ ꯃꯔꯩ ꯅꯠꯇꯦꯅꯦ ꯊꯣꯛꯂꯛꯄ ꯋꯥꯗꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯏꯃꯨꯡ ꯑꯃꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯩ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯅꯣꯡꯃꯇ ꯌꯦꯡꯂꯛꯇ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯒꯟꯖꯥꯒ ꯌꯨꯒꯗ ꯑꯗꯨꯝ ꯊꯛꯂꯒ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯏꯁꯧ ꯏꯔꯥꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯜꯁꯨ ꯈꯔ ꯁꯦꯡꯐꯥꯠꯇꯦ ꯂꯥꯞꯄꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤꯁꯨ ꯏꯁꯥꯅ ꯁꯦꯝꯒꯗꯕꯅꯤ ꯇꯝꯐꯥꯅ ꯀꯔꯤꯅꯣꯅꯦꯍꯦ ꯐꯅ ꯌꯥꯝꯅꯁꯨ ꯂꯥꯞꯄꯤ ꯀꯌꯥꯝ ꯊꯤꯅ ꯈꯠꯅꯔꯕ ꯖꯥꯠꯅꯣ ꯁꯤ ꯐꯥꯎꯕ ꯂꯥꯎꯅꯕ ꯇꯥꯔꯤꯕ ꯑꯁꯤꯕꯣ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄꯁꯨ ꯌꯦꯡꯗꯕ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯣꯡꯃꯇ ꯍꯪꯗꯕ ꯅꯨꯄꯤ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯅ ꯃꯦꯟꯅꯕ ꯍꯣꯠꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯛꯁꯨ ꯑꯃꯨꯛ ꯍꯣꯠꯅꯕ ꯑꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯑꯒ ꯏꯟꯁꯥꯡ ꯍꯥꯎꯗꯦ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯏꯁꯧ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯥꯔꯛꯏ ꯍꯦ ꯅꯨꯄꯤꯅ ꯅꯆꯤꯟ ꯃꯪꯒꯣꯡ ꯈꯨꯝꯂꯛꯀꯅꯣ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯧ ꯍꯥꯏꯁꯦ ꯅꯣꯏꯅ ꯄꯥꯝꯗꯒꯤ ꯇꯝꯂꯛꯄ꯭ꯔꯥ ꯍꯥ ꯇꯧꯅꯨ ꯅꯨꯄꯤꯅ ꯏꯊꯛ ꯀꯥꯕ ꯌꯥꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯅꯁꯨ ꯑꯩꯒꯤ ꯏꯄꯥꯝꯒꯁꯨ ꯑꯃꯨꯛ ꯃꯆꯤꯟꯁꯤꯗ ꯄꯟꯕ ꯁꯥꯔꯤꯌꯦ ꯅꯪꯒꯤ ꯅꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯌꯥꯝ ꯐꯔꯗꯅ ꯅꯌꯨꯝꯒꯤ ꯃꯤ ꯇꯣꯛꯈꯨꯑꯣ ꯅꯪꯁꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯒꯠ ꯉꯥꯡꯂꯛꯀꯅꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯌꯨ ꯊꯛꯂꯤꯕꯅꯤ ꯒꯟꯖꯥ ꯉꯥꯎꯔꯤꯕꯅꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦ ꯅꯪꯅ ꯈꯔ ꯍꯦꯟꯖꯤꯟꯕꯁꯤ ꯃꯉꯥꯏ ꯌꯨꯝꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯆꯥꯔꯤ ꯅꯣꯡꯃꯇꯁꯨ ꯍꯪꯂꯛꯎꯗꯅ ꯉꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯕꯅꯤ ꯅꯪ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ ꯏꯇꯣꯟ ꯂꯩꯔꯤꯁꯦ ꯅꯪꯗꯤ ꯈꯪꯗꯦꯅꯦ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕ ꯉꯝꯗꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯀꯪꯁꯤꯜꯂꯛꯏꯁꯦ ꯅꯪ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯌꯨ ꯅꯪ ꯍꯩ ꯅꯨꯄꯤ ꯅꯪ ꯏꯁꯧ ꯏꯔꯥꯡ ꯂꯪꯂꯛꯀꯅꯨ ꯅꯪ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯁꯤꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯀꯟ ꯑꯔꯤꯡꯁꯤꯡꯕ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯀꯟ ꯁꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯉꯝꯂꯤꯕꯁꯦ
ꯑꯩꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯀꯅꯥꯅ ꯍꯤꯡꯕ ꯍꯧꯅꯒꯦ ꯏꯆꯥꯁꯤꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯂꯩꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯗꯅ ꯃꯥꯜꯂꯕ꯭ꯔꯣ ꯑꯩꯁꯦ ꯍꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯅꯤ ꯅꯪ ꯁꯤꯈ꯭ꯔꯒꯦ ꯑꯩꯅ ꯁꯤꯈ꯭ꯔꯒꯦ ꯑꯁꯨꯛ ꯋꯥꯅ ꯀꯅꯥꯅ ꯍꯤꯡꯕ ꯍꯧꯅꯒꯦ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯜ ꯍꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯩ ꯃꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯤ ꯍꯥꯠꯂꯦ ꯑꯌꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪꯗ ꯁꯥ ꯂꯥꯟ ꯂꯥꯛꯂꯕꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗ ꯌꯨꯝꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯇꯝꯐꯥꯁꯨ ꯄꯤꯁꯛꯇ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤꯁꯦ ꯈꯔ ꯁꯥꯊꯤꯔꯕ ꯃꯥꯜꯂꯤꯅꯦ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅ ꯈꯥꯝꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤ ꯃꯈꯣꯜꯁꯨ ꯍꯧꯅ ꯍꯧꯅ ꯀꯞꯂꯤ ꯃꯈꯣꯏꯕꯨ ꯈꯠꯅꯗꯅꯕ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯑꯇꯣꯞꯄ ꯑꯍꯜ ꯅꯨꯄꯤ ꯈꯔꯅꯁꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯤ ꯍꯩ ꯅꯨꯄꯥ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯪꯒꯤ ꯆꯥꯛ ꯍꯨꯟꯕꯤꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯕ ꯍꯟꯖꯤꯜꯂꯛꯑꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯍꯥꯏ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯄꯨꯟꯁꯤꯔꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯒꯦ ꯑꯩꯁꯨ ꯉꯝꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯗꯅ ꯑꯁꯤꯃꯛꯇꯗ ꯃꯥꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤꯌꯦ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯤ ꯍꯩꯕꯤꯃꯥ ꯅꯪꯁꯨ ꯇꯞꯊꯧ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅꯕ ꯂꯥꯎꯅꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯤꯗꯅ ꯅꯆꯥꯁꯤꯡꯁꯤꯒꯤꯁꯨ ꯈꯜꯂꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯍꯧꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯍꯧꯔꯤ ꯈꯔ ꯑꯃꯅ ꯉꯥꯡꯍꯧꯔꯤ ꯌꯨꯝꯗꯨ ꯄꯨꯔꯥ ꯂꯥꯟꯕꯨꯡꯅꯤ ꯑꯣꯏꯍꯧꯔꯤꯕꯗꯨ ꯈꯔ ꯑꯃꯁꯨ ꯕꯥꯕꯣꯛ ꯑꯣꯏꯔꯒ ꯂꯩꯍꯧꯔꯤ ꯄꯤꯁꯛ ꯑꯃꯗꯤ ꯇꯝꯐꯥꯗꯤ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯒꯤ ꯂꯥꯏꯕꯛꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯁꯥꯅ ꯇꯧꯕꯁꯦ ꯃꯁꯥꯅ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯤꯋꯥ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯃꯥꯅ ꯃꯤꯋꯥ ꯉꯥꯡꯗꯕ ꯏꯃꯨꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯤꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯁꯃꯁ꯭ꯌꯥ ꯑꯃꯒꯤꯁꯨ ꯃꯥꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯂꯣꯏꯅꯤ ꯅꯨꯄꯥꯁꯤꯁꯨꯅꯤ ꯅꯣꯡꯉꯥꯟꯕꯒ ꯌꯨꯒ ꯒꯟꯖꯥꯒ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯅꯨꯄꯤꯁꯤꯁꯨ ꯃꯄꯨꯝ ꯊꯤꯠꯈꯩ ꯋꯥꯔꯤ ꯑꯩꯗꯤꯅꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯇꯪꯀꯛ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯠꯂꯁꯤ ꯁꯣꯝꯗꯅ ꯁꯝꯅ ꯌꯧꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯏ ꯐꯧꯁꯤꯡꯗꯨ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯨꯝꯁꯤꯁꯦ ꯐꯧ ꯆꯔꯣꯡꯗꯤ ꯑꯗꯨꯃꯛ ꯐꯖꯔꯤꯕ ꯖꯥꯠꯅꯤ ꯐꯖꯔꯛꯏꯕ ꯑꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯋꯥꯖꯃꯟꯒꯤ ꯃꯍꯩꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯧꯕꯨꯛꯇꯒꯤ ꯑꯃꯨꯛ ꯀꯥꯔꯛꯏ ꯌꯦꯟꯁꯥꯡ ꯂꯩꯐꯝꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯨ ꯂꯩꯔꯤ ꯉꯥ ꯌꯣꯜꯂꯝꯗꯨꯅ ꯉꯥ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯔꯛꯄꯗ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤꯅꯦ ꯑꯩ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯒꯦ ꯍꯥꯎꯅ ꯆꯥꯁꯤ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯤ ꯋꯥꯏꯔꯝ ꯑꯃꯨꯛꯇ ꯇꯥꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯁꯥꯒꯤ ꯌꯦꯡꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯂꯩꯅꯔꯒ ꯂꯩꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯠꯊꯔꯛꯏ ꯄꯤꯁꯛ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯏ ꯁꯦꯜ ꯊꯨꯝ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯖꯅ ꯂꯩꯔꯤ ꯄꯤꯁꯛꯁꯨ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯌꯦꯡꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯝꯐꯥꯅ ꯌꯨꯝꯗ ꯂꯩꯔꯤ ꯄꯤꯁꯛꯅ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯤꯁꯛ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯗꯕꯨ ꯍꯛꯆꯥꯡꯁꯨ ꯐꯅ ꯐꯠꯇ꯭ꯔꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯥꯅꯕ ꯉꯝꯂꯤꯕ꯭ꯔꯣ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤꯗ ꯅꯥꯎꯃ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯗꯣ ꯑꯗꯣ ꯍꯥꯟꯅꯗꯧꯅ ꯌꯣꯠ ꯁꯨꯕ ꯌꯣꯠ ꯊꯥꯡꯕꯒꯤ ꯊꯕꯛꯇꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯍꯣꯏ ꯄꯥꯡꯒꯜꯒꯤ ꯊꯕꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯅꯥꯎꯕ ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯁꯨꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯅꯦꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯈꯪꯏ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯅꯦ ꯃꯗꯨ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯍꯟꯕ ꯅꯪꯒꯤ ꯅꯅꯦ ꯑꯁꯦ
ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯩꯁꯨ ꯀꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯅꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯕ ꯅꯨꯄꯥꯒꯤ ꯊꯕꯛ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗꯤ ꯃꯦꯟꯕ ꯉꯝꯂꯨꯕ ꯅꯠꯇꯦ ꯇꯥꯗꯅ ꯃꯈꯣꯏ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯉꯝꯅꯕꯗꯤ ꯍꯣꯠꯅꯗꯦ ꯃꯤꯒꯤ ꯏꯃꯨꯡꯗꯗꯤ ꯌꯦꯡꯁꯤꯟꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯄꯤꯁꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯅꯦ ꯍꯦꯅꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤꯅꯦ ꯁꯤꯗ ꯁꯦꯜ ꯊꯨꯝ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯋꯥ ꯇꯥꯅꯕ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥꯗꯣ ꯅꯪꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯅ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯅ ꯁꯤꯗ ꯀꯔꯤꯒꯤ ꯃꯥꯕꯨ ꯊꯤꯅ ꯇꯧꯒꯗꯣꯏꯅꯣ ꯇꯥꯗꯅ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯧꯔꯒ ꯂꯨꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯤ ꯑꯗꯨꯕꯨꯅꯦ ꯇꯥꯗ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯤꯡꯕ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯈꯜꯁꯨ ꯂꯩꯕ ꯖꯥꯠꯂꯣ ꯄꯤꯁꯛ ꯃꯈꯣꯜ ꯈꯖꯤꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯍꯩꯅꯥꯎꯕ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩ ꯄꯣꯟꯅꯇꯦꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛꯁꯨ ꯅꯥꯎꯕꯁꯨ ꯅꯣꯛꯏ ꯄꯤꯁꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗ꯭ꯔꯦ ꯅꯥꯎꯕ ꯑꯗꯨꯅ ꯅꯨꯄꯤ ꯈꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯜꯂꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯈꯜꯁꯦ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯗꯤꯅꯦ ꯅꯪꯅꯅꯦꯁꯤ ꯑꯁꯤ ꯈꯛꯇꯅꯤ ꯊꯦꯡꯅꯔꯛꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯈꯜꯗꯣ ꯂꯩꯔꯝꯕ ꯌꯥꯏ ꯅꯪ ꯇꯥꯗꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛ ꯅꯣꯛꯏ ꯅꯥꯎꯕꯁꯨ ꯅꯣꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯗꯥꯗꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯄꯤꯁꯛ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯒꯟꯖꯥ ꯊꯛꯂꯒ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯤ ꯑꯗꯨꯕꯨ ꯄꯤꯁꯛ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯣ ꯅꯥꯎꯕ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯏ ꯅꯥꯎꯕꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯝꯃꯤ ꯄꯤꯁꯛꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ ꯇꯥ ꯄꯤꯁꯛ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯉꯔꯥꯡꯗꯒꯤ ꯑꯉꯥꯡꯗꯣ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯈꯨꯠꯇ ꯁꯦꯜ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯤ ꯃꯃꯥꯁꯨ ꯀꯞꯍꯧꯔꯤ ꯇꯥ ꯄꯤꯁꯛꯇ ꯁꯦꯜ ꯈꯤꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦꯍꯦ ꯉꯝꯍꯧꯗ꯭ꯔꯦ ꯇꯥ ꯄꯤꯁꯛ ꯈꯪꯗ꯭ꯔꯦꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯍꯥꯟꯅ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯅꯪꯕꯨ ꯌꯨꯝ ꯁꯥꯕ ꯆꯠꯂꯝꯗꯥꯏꯅꯦ ꯑꯗꯨꯃꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝ ꯑꯔꯥꯞꯄ ꯑꯃꯗ ꯇꯥꯕꯅꯤ ꯃꯃꯥ ꯃꯆꯥ ꯈꯛ ꯍꯨꯟꯗꯣꯛꯂꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯗꯨꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯃꯣꯏ ꯄꯨꯒꯦꯁꯨ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯗꯧꯕ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯏꯍꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯗꯤ ꯇꯧꯏ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯇꯥ ꯄꯤꯁꯛ ꯑꯩꯅ ꯋꯥꯔꯤꯁꯤꯁꯨ ꯃꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯦꯝꯕ ꯇꯥꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏꯁꯦ ꯐꯔꯦꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅꯗꯤ ꯏꯃꯨꯡꯗꯤ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯅꯣꯡꯃꯒꯤ ꯅꯆꯥꯒꯤ ꯐꯥꯎꯕ ꯄꯨꯛ ꯊꯟꯕ ꯉꯝꯂꯣꯏ ꯅꯪ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯅꯪꯒꯤ ꯊꯕꯛꯇꯨ ꯍꯌꯦꯡꯗꯒꯤ ꯁꯤꯗ ꯂꯥꯛꯎ ꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤ ꯑꯃ ꯊꯤꯒꯦ ꯈꯜꯂꯛꯏꯕꯁꯤ ꯀꯨꯏꯔꯕꯅꯤ ꯅꯪ ꯇꯧꯍꯧꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯅꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯦꯜ ꯑꯩ ꯄꯤꯔꯒꯦ ꯀꯌꯥꯅ ꯌꯥꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯗꯥꯗꯥ ꯂꯨꯄꯥ 1,000 ꯑꯗꯨꯝ ꯌꯥꯅꯤꯗ ꯐꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯍꯥꯏꯔꯤ ꯄꯤꯁꯛꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯦꯜ ꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯅꯪ ꯂꯥꯏꯊꯣꯛꯀꯅꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯂꯨꯗ꯭ꯔꯕꯁꯨ ꯂꯥꯏꯅ ꯍꯦꯛ ꯄꯪꯈꯟ ꯈꯟꯗꯣꯛꯄꯁꯨ ꯌꯥꯗꯕꯅꯤ ꯆꯠꯂꯣ ꯑꯉꯥꯡꯗꯣ ꯍꯤꯗꯥꯛ ꯊꯥꯔꯒ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯊꯕꯛꯇꯨꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯃꯔꯣꯜ ꯑꯃ ꯍꯥꯏꯔꯛꯎꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥ ꯄꯤꯁꯛ ꯇꯥꯗꯒꯤ ꯇꯧꯕꯤꯃꯜꯁꯦ ꯅꯅꯥꯎ ꯄꯨꯟꯁꯤ ꯀꯧꯖꯔꯣꯏ ꯑꯗꯨꯗꯤ ꯗꯥꯗꯥ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯣ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯄꯤꯁꯛꯅ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯄꯥꯎꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯃꯤ
ꯇꯝꯐꯥꯁꯤ ꯑꯉꯥꯡ ꯑꯃꯁꯨ ꯅꯥꯎꯄꯨꯔꯕꯅꯤ ꯋꯥꯔꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯗ ꯂꯥꯜꯂꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯗꯨꯝꯅ ꯍꯤꯡꯕ ꯍꯧꯔꯛꯏꯕ ꯑꯗꯨꯅ ꯐꯔꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯅꯨ ꯅꯪꯕꯨ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯀꯩꯁꯨ ꯇꯧꯗꯕꯅꯣꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯗꯦ ꯋꯥꯕꯅ ꯍꯥꯜꯂꯦ ꯏꯁꯥꯁꯤ ꯍꯣꯏ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯊꯕꯛꯇꯣ ꯑꯁꯣꯝꯗꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯍꯣꯏꯁꯦ ꯑꯗꯨꯁꯨ ꯊꯕꯛꯅꯤ ꯇꯧꯗ ꯌꯥꯄꯣꯟꯇꯦ ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯀꯩ ꯆꯥꯁꯦ ꯍꯥꯏꯕꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯕꯗ ꯆꯥꯛꯁꯨ ꯀꯌꯥ ꯂꯥꯝꯕ ꯑꯣꯏꯗ꯭ꯔꯤ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯇꯝꯐꯥꯁꯤꯗꯤ ꯃꯔꯥꯏꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯥꯅꯤꯅꯦ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯪꯂꯗꯤ ꯅꯨꯡꯉꯥꯏꯕ ꯇꯥꯕꯅꯤ ꯐꯔꯦ ꯁꯨꯃꯥꯏꯅꯅꯦ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃꯗ ꯄꯥꯜꯂꯁꯅꯨ ꯏꯁ ꯃꯇꯝ ꯈꯔꯗꯤ ꯀꯔꯤꯅꯣ ꯂꯩꯀꯥꯏꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯅ ꯄꯨꯝꯅꯤꯟ ꯅꯤꯟꯕꯅꯤ ꯑꯗꯨꯁꯨ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯥꯏꯕꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯉꯥꯡꯅꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏ ꯉꯝꯗꯅ ꯂꯩꯔꯤ ꯃꯤꯋꯥ ꯇꯥꯗꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯃꯤꯗꯤ ꯃꯄꯥꯜ ꯁꯥꯈ꯭ꯔꯦꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯅꯣꯏꯒꯤ ꯅꯊꯧ ꯇꯧ ꯃꯤꯋꯥ ꯉꯥꯡꯂꯨꯅꯨ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯐꯠꯇꯕ ꯑꯣꯏꯅ ꯇꯥꯍꯜꯂꯤꯕꯅꯤꯅꯦꯍꯦ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯁꯨ ꯑꯗꯨꯒꯤ ꯋꯥꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯈꯩ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ खरे लेरगा नुई एखोइगी इचा इसुगी मतांगदगा खरा फरकदरा मखोइ अनीसु वरी सारगा चटख्री पिसक अमदि तंफासु चाक इसिंग हाउना थोंगदुना चारबतु पथानख्री असुम तौना तंफा युमदा लेरी पिसकना अमुक थबक सूरी लेकाइगी मी मखैनसु मखोइदा वा मथक थंगलगा ngang ngamdre ikaiba phawri हौजिक्ति मखोइबु फाना नुंगसिना सोलगा मतेंग कया लौरमी पिसकसु मतेंग अदुमक पांगलमी मखोइ अनिगी मचानुपा अमसु पोकली असुमना पिसक अमदि तंफा मचानुपा अदुगा हराव नुंगाइना पानखिरमी